What about Black Panther 2? Anything? I'm dead. No, we're not ready for you to be dead, Chadwick. But I am. I'm dead. ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯥꯗꯋꯤꯛ ꯕꯣꯁꯃꯦꯟ ꯍꯥꯏꯔꯤꯕ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯁꯤꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯏ꯫ ꯆꯥꯗꯋꯤꯛ ꯕꯣꯁꯃꯦꯟ ꯍꯥꯏꯔꯒꯗꯤ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯆꯥꯗꯋꯤꯛ ꯕꯣꯁꯃꯦꯟꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯦ ꯆꯥꯗꯋꯤꯛ ꯑꯥꯔꯣꯟ ꯕꯣꯁꯃꯦꯟ ꯍꯥꯏꯅ ꯀꯧꯏ꯫ ꯃꯍꯥꯛ 1976ꯀꯤ ꯅꯕꯦꯝꯕꯔ 29ꯗ ꯌꯨ.ꯑꯦꯁ.ꯀꯤ ꯁꯥꯎꯊ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯑꯦꯟꯗꯔꯁꯟ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯄꯣꯛꯈꯤ꯫ ꯆꯥꯗꯋꯤꯛ ꯕꯣꯁꯃꯦꯟ ꯃꯌꯥꯝ ꯆꯥꯗꯋꯤꯛ ꯕꯣꯁꯃꯦꯟꯒꯤ ꯃꯃꯤꯡ ꯑꯁꯦ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯍꯥꯏꯅ ꯍꯥꯏꯖꯔꯛꯀꯦ, ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯂꯦꯔꯣ ꯕꯣꯁꯃꯦꯟ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯀꯦꯂꯣꯔꯤꯟ ꯕꯣꯁꯃꯦꯟ ꯍꯥꯏꯅ ꯀꯧꯏ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯃꯍꯥꯛꯀꯤ ꯕꯕꯥ ꯑꯁꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯅꯔꯁ ꯑꯃꯅꯤ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯍꯨꯝꯅꯤ, ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤ ꯑꯃꯁꯨ ꯂꯩ, ꯀꯦꯚꯤꯟ ꯕꯣꯁꯃꯦꯟ ꯑꯃꯗꯤ ꯗꯦꯔꯤꯛ ꯕꯣꯁꯃꯦꯟ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯃꯍꯥꯛꯀꯤ ꯅꯦꯁꯅꯦꯂꯤꯇꯤ ꯑꯃꯦꯔꯤꯀꯥꯅꯤ, ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯦꯁꯟꯅ ꯑꯦꯛꯇꯔ ꯑꯃ꯫ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯋꯥꯡꯕ ꯑꯃꯗꯤ ꯑꯔꯨꯝꯕ ꯂꯣꯏꯅꯅ ꯁꯕꯥꯟꯁꯤꯡꯒꯤ ꯃꯇꯥꯡꯗ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯇꯥꯏꯞꯁꯦ ꯃꯦꯁꯣꯃꯣꯔꯐ, ꯍꯥꯏꯕꯗꯤ ꯅꯦꯆꯔꯦꯜ ꯍꯥꯏꯠ ꯑꯣꯏꯕ ꯃꯁꯜ ꯑꯃꯗꯤ ꯐꯦꯠꯁꯤꯡ ꯆꯥꯡ ꯃꯥꯟꯅꯅ ꯌꯥꯎꯕ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯡꯕꯅ 6 ꯐꯤꯠ ꯋꯥꯡꯏ, ꯈ꯭ꯋꯥꯡꯅ 32 ꯏꯟꯆꯅꯤ, ꯁꯝꯒꯤ ꯃꯆꯨꯅ ꯕ꯭ꯂꯦꯛ, ꯃꯤꯠꯀꯤ ꯃꯆꯨꯅ ꯗꯥꯔꯛ ꯕ꯭ꯔꯥꯎꯟ, ꯂꯣꯏꯅꯅ ꯈꯣꯡꯎꯞꯀꯤ ꯑꯆꯧꯕꯅ 11 in UK꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯃꯍꯥꯛꯀꯤ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯗꯤ ꯃꯍꯩꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯤ ꯕꯦꯆꯦꯂꯔ ꯑꯣꯐ ꯐꯥꯏꯟ ꯑꯥꯔꯠꯇ ꯗꯤꯒ꯭ꯔꯤ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ T.L. ꯍꯥꯅꯥ ꯍꯥꯏ ꯁ꯭ꯀꯨꯜ, ꯑꯦꯟꯗꯔꯁꯟ, ꯁꯥꯎꯊ ꯀꯥꯂꯤꯐꯣꯔꯅꯤꯌꯥ꯫ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯅ ꯋꯥꯁꯤꯡꯇꯟ ꯗꯤ.ꯁꯤ.ꯗ ꯂꯩꯕ ꯍꯦꯋꯥꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯧꯈꯤ꯫ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯒꯤ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯗꯦꯕꯨꯠ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯄꯔꯐꯣꯔꯝ ꯇꯧꯈꯤꯕ ꯐꯤꯂꯝ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯃꯥꯁꯤꯡ꯫ 2003ꯗ ꯊꯥꯔꯗ ꯋꯥꯆ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯗ ꯗꯦꯕꯤꯠ ꯋꯦꯐꯔꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤ ꯃꯍꯥꯛ꯫ ꯂꯣꯏꯅꯅ 2008ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯗꯁꯨ ꯐ꯭ꯂꯣꯏꯗ ꯂꯤꯇꯟꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯃꯍꯥꯛꯀꯤ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯂꯔꯤ ꯑꯁꯦ $20,000 ꯗꯒꯤ $22,000 ꯄꯔ ꯏꯄꯤꯁꯣꯗ ꯑꯃꯗ $10,000 ꯗꯒꯤ $22,000 ꯐꯥꯎꯕ ꯂꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯦꯠ ꯋꯥꯔꯊ ꯍꯥꯏꯕꯗꯤ ꯌꯨꯝ, ꯀꯥꯔ ꯑꯄꯨꯟꯕꯁꯤꯡꯗꯣ ꯑꯗꯨꯗ $6 ꯃꯤꯂꯤꯌꯟ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ, ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ 6 ꯃꯤꯂꯤꯌꯟ ꯃꯨꯛ ꯂꯩ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯒꯤ ꯐꯦꯚꯣꯔꯥꯏꯠꯁꯤꯡ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯒꯤ ꯃꯍꯥꯛꯀꯤ ꯍꯣꯕꯤꯁꯤꯡꯁꯦ ꯒꯣꯜꯐ ꯁꯥꯟꯅꯕ, ꯏꯁꯩ ꯇꯥꯕ, ꯑꯦꯛꯇꯤꯡ ꯇꯧꯕ, ꯂꯣꯏꯅꯅ ꯂꯝ ꯀꯣꯏꯕꯁꯤꯡꯁꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯦꯚꯣꯔꯥꯏꯠ ꯇꯤꯚꯤ ꯁꯣ ꯑꯁꯤꯅ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯅꯤ꯫ ꯌꯥꯝꯅ ꯐꯖꯕ ꯃꯨꯚꯤꯅꯤ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟ ꯍꯥꯏꯁꯤꯁꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯦꯚꯣꯔꯥꯏꯠ ꯗꯦꯁꯇꯤꯅꯦꯁꯟ ꯍꯥꯏꯔꯒꯗꯤ ꯗꯨꯕꯥꯏ, ꯕꯥꯂꯤ꯫ ꯃꯍꯥꯛꯀꯤ ꯐꯦꯚꯣꯔꯥꯏꯠ ꯐꯨꯗꯅ ꯑꯣꯠꯃꯤꯜ, ꯄ꯭ꯔꯣꯇꯤꯟ ꯍꯦꯜꯗꯤ ꯐꯨꯗ, ꯀꯦꯛ ꯑꯃꯗꯤ ꯄꯤꯖꯥꯁꯤꯡ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯅ ꯕ꯭ꯂꯦꯛ ꯑꯃꯗꯤ ꯍ꯭ꯋꯥꯏꯠ, ꯑꯃꯨꯕ ꯑꯃꯁꯨꯡ ꯑꯉꯧꯕ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯦꯚꯣꯔꯥꯏꯠ ꯐꯣꯟ ꯕ꯭ꯔꯥꯟꯗ ꯑꯁꯤꯅ ꯑꯦꯄꯜꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯦꯚꯣꯔꯥꯏꯠ ꯀꯥꯔꯅ ꯐꯦꯔꯥꯔꯤ ꯑꯃꯗꯤ ꯂꯝꯕꯣꯔꯒꯤꯅꯤ꯫ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯒꯤ ꯑꯇꯦꯟꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯑꯁꯦ ꯑꯃꯦꯔꯤꯀꯥꯟ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯦ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯃꯦꯟ ꯔꯣꯜ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯅ ꯐꯦꯃꯁ ꯑꯣꯏꯈꯤ꯫
ꯍꯣꯋꯥꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯁ꯭ꯇꯗꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯥꯏꯇꯔ, ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯑꯦꯛꯇꯔ ꯑꯣꯏꯅ ꯇꯞꯅ ꯊꯕꯛ ꯇꯧꯔꯛꯈꯤ, ꯂꯣꯏꯅꯅ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯅ ꯐꯪꯈꯤꯕ ꯑꯦꯆꯤꯚꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯥꯡꯗ꯫ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯃꯍꯥꯛ ꯑꯦꯋꯥꯔꯗ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ 2018ꯗ ꯀꯂꯝꯕꯤꯌꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯍꯣꯋꯥꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯍꯣꯅꯔꯔꯤ ꯗꯤꯒ꯭ꯔꯤ ꯑꯣꯐ ꯗꯣꯛꯇꯔ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤ ꯂꯦꯇꯔ ꯐꯪꯈꯤ꯫ ꯑꯔꯣꯏꯕꯗ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ ꯌꯨ.ꯑꯦꯁ.ꯀꯤ ꯀꯥꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯇ ꯀꯣꯂꯣꯔꯦꯛꯇꯦꯜ ꯀꯦꯟꯁꯔ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ 2020ꯒꯤ ꯑꯥꯒꯁꯠ 22ꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯔꯣꯜ ꯑꯃꯅꯤ ꯕ꯭ꯂꯦꯛ ꯄꯦꯟꯊꯔ, ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅ ꯕ꯭ꯂꯦꯛ ꯄꯦꯟꯊꯔꯁꯦ ꯂꯦꯇꯤꯁꯤꯌꯥ ꯔꯥꯏꯠꯅ ꯉꯁꯤꯗꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯦꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫